Malemgi oina COVID-19 positive oikiba mising crore taruk lakh yankhainipan lising humpunithoiga chamari kuntaret sukre. Laina asina maram oiduna laikidaba misingna lakh taramanga lising taranipan ga marifutara truk sukre. Malemgi leibak singi marakta United States of America na positive oiba mising khwaidagi yamli. Kutsemgi oiba pambaina leibak lehausing manghandana bohona si haina Lok Sabha gi MP Dr. R.K. Ranjana phongdokre. Wapam masing asi soil organic carbon testing lab ama hangdokpaga mari lenina phongdokhibani. Company ani MSPDCL amasung EDM employees da taret suba pay revision pigedabani haina di Manipur Electricity Employees Union na demand torokli. Masagi oijabata lining oiba mioi kharana purup masel gi marakta singsep thaduna haurakliba nahasingda fatta wafum kaya hajilambana chahi tara mangarom lamdamasi onthokpa phibam amada leirure haina BJP Manipur Pradesh ki President Professor S. Tikendra na phongdokre. Kangleipak News Tengbang Loop KNTL na sinduna ningol chakobgi thorom pangthokre. Ngasi Khangabong Makhalikai da pangthokiba thorom aduda social worker Junrewan na athoiba mitunglen oina saruk yakhi. All Tribal Students Union Manipur na state asigi chingmising na tariba mafamsingda satuna yengchinbagi saruk ama oina Jiribam District ki Borobekra gi mafamsingda leiba khunjasinga unakre. Matam kuina sizinadaba na mosilaba napi na kupsilaba SDC kumbigi office campus amadi main road ki napi na songjilliba lambi gi nakye tahoriba napi sing sengdokpagi thormama ex-minister N Mangina lusingduna BJP gi karyakarta kaya ngasi pangthokre. Swachh Bharat Mission gi makhada nongmagi oiba cleaning cum sanitization program of diet ngasi Imphal East District ta leiba Kaikolda pangthokre.